पाउदा लमदम असिना युम्बु ओइबा नुमित मंगानी चुपना चथगदबा वर्ल्ड बेम्बू वर्कशॉप चीफ मिनिस्टर एन बीरेना हौदोखरे सखंगदबा ममाई ममित खुंबा मियोय अहुमना मपा मचा मयुम ममक्तदा नोंमैना कापलमले अमदी सीए बिलगी मायोक्ता लमदम असिगी मियामना खोंजंग संगसिनबा लेप्ट्री खुरुमजरी टाइम्स ऑफ मणिपुर न्यूज में ताबीरबा पुनमकु अरुणबलाना तरामनौक्सरी हौजिक फाउबगी मरुइबा पाउ मयामदा संदोकना पिजरी वा बेम्बू हाइबसी मणिपुर यावना नॉर्थ ईस्ट की ओइनदी मरांग कायना फंगबता नतना सेनमिटलोन हेंगतहनबदा अचौबा मतेंग ओइगदबा पोसक अमनी हाइना चीफ मिनिस्टर एन बीरेना फोंदोखरे वाफम असी ngasiदगी हौदुना नुमित मंगानी चथगदबा अहुम सुबा वर्ल्ड बेम्बू वर्कशॉप हौदोकपगी थौरमदा फोंदोखिबनी वर्ल्ड बेम्बू ऑर्गेनाइजेशन मणिपुर सरकार का खुसमनरगा पांथोकपा वर्कशॉप अदुदा वांगांगलदुना चीफ मिनिस्टर एन बीरेना मखाताना स्टेट असिना लाइबक फबदगी इंटरनेशनल इवेंट मरी सिनबा फंगबदगी खुदोंचावा फंगलिबा असि स्टेट असिदगी यामना सौथोक सनिंगाइनी मॉडर्न वर्ल्ड असिदगी बेम्बू की कानाबा सिजिनफम कया खंगबा ngamle अनौबा टेक्नोलॉजी कया सिजिनदुना ngасidi वादगी तोंगान तोंगानबा आइटम कया पुथोकपा ngamle amadi चाननबा आइटम कया सु पुथोकले मणिपुर यावना नॉर्थ ईस्ट वा मखल कया लमदम असिदा फंगले मणिपुर सरकार की कमर्स एंड इंडस्ट्री मिनिस्टर टी.एस. बिश्वजीत फॉरेस्ट एंड एनवायरनमेंट मिनिस्टर टी.एस. श्यामकुमार वर्ल्ड बेम्बू ऑर्गेनाइजेशन की प्रेसिडेंट माइकल आबादी एजुकेटिव डायरेक्टर एम.एस. सुसेन ल्यूकास वर्ल्ड बेम्बू के एम्बेसडर निर्मला सोंगथा मेक्सिको दगी मार्टिन मोटेरा टूरिज्म कॉर्पोरेशन लिमिटेड की चेयरमैन डॉक्टर एस रंजन अमदी चीफ सेक्रेटरी डॉक्टर जे सुरेश बाबू आई.ए.एस. ना थौरमपु ओइना सरुक याखी इंडिया यावना मालेमगी लैबा कुंथ्रा मरी दगी लाकपा फॉरेन डेलीगेट कयाना सरुक यादुना थौरम अदु पांथोकली मसक खंगदबा खुलाई पाइबा मियोय अहुमना मपाम अमदी मसानुपी नोंमैना कापलमले थौदोक असे ngarang numidang pung 12 rom ताबा मतमदा लमलाई पुलिस स्टेशन की मनुंग चन्ना लैबा सिंखै खुलेन मयाई लैकायदा थोखिबनी सखंगदबा सिंगना नोंमैना कापलमबदगी सोक्तुना हौजिक नॉर्थ एओसी दा लैबा रास मेडिसिटी दा लाइकनरिबा मपा मचा अदु सिंखै मयाई लैकायदगी वाहेंगबम पामहैबा चाही यांखै मंगा अपोकपा लैखिद्रबा वाहेंगबम मिखु अमदी महाकी मचानुपी मालेंगांबी चनु चाही 23 कवी ngarang numidang athengbada miyoy amana mikhubu kauraga thong thilaki maduda mapa masa thoktuna thong hangdokluba matamda masak khangdaba mamai mamit khumba miyoy ahumna thongjinda leptuna leiramba thengnaki makoina maram taktana nongmai kapskin lamlamlaga गाड़ी मचा अमदा तोंगलगा खोलै थुना मफम अदुदगी चखिबनी हाइरी लाइकटनरिबा पामहैबगी थवाक अमदी पुक्ता नोंमै मरु अनि पानबदगी हौजिक आईसीयू दा अरुबा फिबमदा लाइकटनरी अदुगा मालेंगवानबिना पुक्सेप्ता नोंमै मरु अमा पाले हाइरी थौदोक अदुगा मरी लैनना लमलाई पुलिस स्टेशन ना केस अमा लखोत्तुना थिजिन हुमजिनबगी थबक चथबा हौख्रे थौदोक असिगी मतांगदा लाइकटनरिबा पामहैबगी मचानुपी बेबेकाना थौदोक अदुगी मतांगदा वाफम कया अमसु टॉम टीवी न्यूज ता फोंदोरखी नोंमगी सुरगा मचाजिंजे थाक्तना जाजादना मचाजिंजिगी चार ngasiजना kasima kano tawdabani chagadabni ena नोंमगी सुजरगा लुपा 300 फंगबदुना बाबाना होनाजरगा साजाबाय मुंगनि इनानु पाम खले जसु हजरा चलो हंतक्ति कोई कका मगी मनाक्ता छु लैगिबने इनानु पासे अदो अइनो हुजि गोइ नारांगदगी थेंगनरैबा अवाबा मयामजे अदुमति वारे लुपा am यावदबिदै हॉस्पिटल से लाकपने बाबागा इनानुपीगे थवाइदबु कल्लदी हाइदना ngasisu sida lahoji operation tawdana doctor मैमना अवाना थीदगे अहिंग नुयाइदगे होनबि हॉस्पिटल जु asi अखोइगी फिबम उबदा लुपा अमगी मन होजिकसिसु हाइदे अदुबु हाइदबदे याक्ते मतमतमगी ना ngahak leragadi hairакadra haiba कोक्तदे दम खल्लगा लेबा मदुबु थोपा ngambagi केपाजु लेत्रगासु कनिंगबनिना इनानुपीदो बाबादो कनिंगबो हेनमंदना अखोइ
ꯁꯤꯗ ꯄꯨꯁꯜꯂꯒ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯅꯦꯕ ꯀꯔꯤ ꯃꯔꯝꯒꯤ ꯕꯕꯥꯗꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯑꯩꯈꯣꯏꯁꯦ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯒꯦ ꯁꯤ ꯃꯇꯥꯡꯗꯤ Bharat Laingakna CA Bill 2016 Lok Sabha pass taukraba matung Rajya Sabha bill asi puthoktuna ek onana honarakpa khongthangi mayokta ngasi Bharat Pumbada Left Party na sangsinkiba khongjangi mayokta lamdam asidasu AAP All India Forward Bloc BSP CPI CPIM ZDS MCP Praja amadi RF na Manipur Press Club ta All India Protest Day pangthokre thorom aduda Left Party gi tongan ba lusingba singna presidium member oiki Protest Day aduda wa ngangkhiba singna CA bill na lamdam asida pirakadaba safu amadi yelhomi singi tungda oirakadaba fibamgi matangda wafam kaya ama fongdorakhi CA bill khudakta withdraw tawgadabni lamdam asida bill asi chanaba yaroi haibagi dabi tawduna miyamna khongjang sangsinba leptri ngasi su changangai apunba maira paibi club amadi maira paibi singna didim lambi gi changangai tulihan airport mapada maikei adongi miyamna wakat mifam sathaki changangai usekonda su maikei adongi maira paibi singna wakat mifam sathaki uripok khoisnam lekai dasu uripok maikei gi praja singna wakat mifam famki Lamdam asigi miyam amadi mahairoi singna CA Bill 2016 lamdam asida chanahanba yaroi haibagi dabi tawduna khongjang sangsinba leptri khongjang adugi saruk ama oina ngasi numiyungba matungda Imphal College ki mahairoi singna college ki gate ta CA Bill bu yaningdaba phongdoktuna Bharat ki Prime Minister Narendra Modi President Ramnath Kovind amadi Home Minister Rajnath ki mitam mai thakre khongjang aduda saruk yakiba college adugi mahairoi ke Gendolin na CA Bill gi matangda pali balengak asina lengdaba phirep ama fawba haidokpa ngamdaba asima gyamna laibak thibani haiba wafam kaya ama phongdokhi ngasi gi government sida Manipur gi lengak sida mi gi north east ki atopa Mizoram gumba Meghalaya gumba di mi gi chief minister yauna MLA yauna minister yauna oppose tawe haitare bill je adu akhoi gi lengak sidi yana ba chatna bagi mawong da tawe do themakan da yaga du badi akhoi pamde taseng hairaga tasengba clear cut oiba wangang haningi leader am oibagi nupa thokpa wangang haningi nupi angang gi da chaga tawdu de pamde haitai karigumba CB se pass torok taraba akhoi yamna sathiba akhoi Manipur da leiba north east da leiba civil organization jing punna khusamnara kande yam sathiba mong da khongjang jangsi lagane je thamjagi People Alliance Manipur PAM na CA Bill gi mayokta ngarang numidang pung taruk tagi ngasi numidang pung taruk phauba lamdam asigi miyamna khongjing sangsinaba lauthokibagi matung ina ngarang numidang tongan ba mafam kaya da miyamna mairagi rally chatkhi lamlai maikei gi oina nongpok kaksing nongdam nongpok hairok oksu ningthemsa khul pasoi na singba mafam kaya da mairagi rally chatkhi atay lilay do atay lilay khara hanga Hauzik paugi maraktan atian break amatang luxury Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000, second runners-up ₹50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. Manipur gi ahanba 24/7 cab service oriba lamjingba cab service na miyam gi seba da leizari apamba service khanbiu economy rate ₹15 per kilometer standard rate ₹25 per kilometer luxury rate ₹55 per kilometer Manipur gi district singi maruaina Mau Senapati Ukhrul Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari hena kupamarol gi dama contact tobirau 1800 1027-959 amadi 8794613154 Ekhogi website www.lamjingbacap.com Break imatungda mayamba muka hana taram noksari
Jenims Teachers Association amadi nurse singna tongan badabi tanduna khongjang sangsinnabaga loinana Jenims ki complex ta wakat mifam sathakre Teachers Association amasung nurse singna thabak leptuna khongjang sangsinkhibana maram oiraga ana laeng bagi thabak lepkre OPD hangkhidre hospital asida hana Lying duna lairamba anaba kaya atopo hospital singda chatnakre ngasi changsin khiba khongjang aduda saruk yakibi staff amana ngasi gi lengak asina taliba dabi sing asi thabak ta onthok triba fawba khongjang changsin khigani hairi masi akhoi ngasi mag heta mas ke jul se ngarang gum pisan gi banate sigi ultimatum se before 20 days gi mamang da akhoi announce tok jar habani sida public da kaida loina masi haiba copy se akhoi gi jenims ki president adagi secretary ki finance ki principal secretary director ayam loi pisan jar habani emop ne shura bani ado 20 days da moi kari bamta khoi da haira khibla itre haba akhoi khudak da to se nate ba loina yaure press tu akhoi information tawre ISTB discussion da khoi thamjar habani si Ramsa amadi SSA gi makhada thabak tawriba oza singi fangpham thokpa tha taruki tolo pithok tana thamba amadi regular employee oina lawraga promotion line pibidabagi mayokta ngasi yamlaba oza kayana lamphel patta laiba education S ki office solon sinkibaga loinana laingak asigi thawongi mayokta wakat khongchat chatkre ngasi ayu pung 13 makhairom tarakpa matamda masing yamlaba Ramsa amadi SSA gi oza singna khanghaudana education S ki office thomjin baga loinana office solon sinki madugi tungda oza sing aduna CM Banglo tamna rally lakpada Lamphen police ki kangbuna naurem thong laisram lairak mapada thatki khongjang aduda saruk yakiba Ramsa amadi SSA gi joint secretary laisram Raichandra maitaina Tom TV news ta ngasi gi laingak asina Ramsa amadi SSA gi oza singbu mirai duna thambire haiba yauna wafam kayama fongdorakhi akhoi gi solution si akhoi gi problem si loisanam gi damakta akhoi regular oina khangi ba ese Ramsa myam se regular oina treat to bidaba promotion gi facility lehendaba tolop si chahi mada anira ohom lakthena pidaba aru akhoi je tolop se namjal lagal leribni aduga akhoi da facility phangdaba regular oina promotion oina ka ba facility phangdo mayam se masigi hurdle je akhoi masi kong na ga matang koina tanro la ba akhoi demand se ngasi dagi horga akhoi indefinite strike abdi SS Manipur la ba SS Ramsa lising ohum ga changwa muksina school lab ge khongjang ngasi dagi indefinite na changjal lagani aduga akhoi ngasi laibasina director unaraga director akhoi chap chap du khangan ge na akhoi lakpani adu director lem dagi akhoi ji director ge akhoi ge office solon jare roga ma khata ba action akhoi ji hawna mayam akhoi khana na ba hoji toragani Salai Holdings Private Limited ki mijeng makhada lairabagi pankhai makhada laiba tongan ba angang mangada Smart University Academy Sekmaizin Khunau Kakting District ta class 12 fawba lemna mahai masing tamhanbaga loinana boarding da thamkhre ngasi Sekmaizin Khunau da pangthokiba achamba thoram amada Salai gi thoburel singna angang sing aduda achamba khudol pibaga loinana school adugi boarding da changhanki ngasi numiyungba matung pung taragani thoi makhairom taba matamda Bishnupur ward number 4 da laiba miyoi amagi yumgi ingkholgi leibak tawbada ariba matamgi bom ama fangle hairi bom adu Bishnupur police amasung bom expert yauna lakhatkre hairi ngarang ayuk pung mapalom taba matamda More Nepali Basti manaktagi Maitai Council Moregi President M Thoibana paisa yauba nupi ki bag ama khulle bag aduda yauramba voter ID card ta Khurai Sorokhaibam laikai dagi Chandramala Mapuroiba Kunjababu haina irami mapuna matik chaba praman piraga bag adu MCM gi office tagi lauba yagani hairi hauzik paugi marak thana aten ba break amatanga Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari miyam service vertical sing asigi khudong chaw lobi ngasi lengchin biroksi mobile furniture cooperative near Infal Quarters. The great wedding sale by mobile furniture. break matungda mayam muka hana taram noksari
Srada cheat fund wathok kamari lainana CBI official singna Kolkata Police Commissioner Rajiv Kumar gi mayumda changnana ba honabagi mayokta West Bengal gi CM Mamta Banerjee na Esplanade Metro Channel mamangda nomaizing numittagi matam kaktana khongjang changsin kre hairi mahakna khongjang adu democracy constitution amasung lamdam asibu kanana ba changsin bani haiki mahakna central government maru oina BJP lengak amasung national security advisor da maral siki Prime Minister Narendra Modi amasung BJP President Amit Shah na ku chathanaba honai haina NSA Ajit Doval na mastermind haina maral sikre Kolkata Police Commissioner Srada cheat fund wathoki electronic evidence manghali haibagi CBI na thagalakpa wakata Supreme Court na hearing sathaki khongjang asida makok thongba police official singna khongjang jangsilakpadagi application adu handokibani haina CBI na haiki Assam government ki railway police na yamlaba bom gi masak sing kaya Guwahati railway station dagi phangkhre pau phangbadagi GRP kangbuna 440 galatins ki packet kunithoi packet tareta detonator chatret amasung fuse wire bundle ahum phangba ngamki polam sing adu platform number 3 dagi phangkhibani BJP Meghalaya unit na awang nongpot state sing citizenship amendment bill gi makhada Chandana Haina Center da Haijakre BJP ki State General Secretary Baisalang Khongwe na Haikibada Party asina bill asi humanitarian ground da pass toba pami adum oinamak state asida amadi awang nongpok lamdam da pukning nungsiba wathok ama oi haiki Meghalaya CM Pawan Chamling gi makhada pro people amasung program kaya pangthokki hairaduna hauzik paliba SDF na SKM President PS Golena lakliba mikhalda mirep oiba oidaba karisumaru oide haina haikre party asina logi matung ina Gole asi MLA oina judicial custody degi thadokpada chahi taruk disqualified tawkhiba adu ikai khumnagani haiki Government ki athingba marakta Nagaland da kol lalon ba makhata na chathari kol lalon ba yawba mioi singi matung ina government ki athingba mayokta kol yawba truck kaya nongmo kangdana state asi fauduna chatli tesupala ngakokchung interstate check post truck nimpu dagina humfu rom chali Nagaland state government na state adu da coal mining yard rehaina order thokrabani January kunithoi da thokiba order aduna ain kaina coal mining tawba amadi government authorized mining thabak singda matam kharagi athingba thamkhibani adum oinamak order associate da khaktang chanaba oi thingba oina tawri Tripura da rally amasung awareness program kaya galoinana World Cancer Day pangthokre DS Research Center amasung Department of Medical Radiotherapy Technology of Tripura Institute of Paramedical Sciences na khusam naduna tongan balambi singda peka sing paiduna awareness chatki World Health Organization ki matung ina cancer na sibagi chang chada kuntradi maikhu sizinaba yu thakpa unhealthy diet haksang sengdaba amasung haksangi body weight henbagi wathok lehendabana kanbangami Arunachal Pradesh की डिप्टी सीएम चौना मेना नमसाइदा मॉडल डिग्री कॉलेज की उरेप उयुंग माकुम हांगदोखरे लोइनना कानुबारी एमएलए ग्रेबिल दी वांग्स नमसाइ की डिस्ट्रिक्ट सेक्रेटरी कॉन्फ्रेंस हॉल दा कानुबारी मॉडल डिग्री कॉलेज की उरेप उयुंग माकुम हांगदोखरे थौरम अदुदा मेना हाइखिबदा कॉलेज असिना नमसाइ डिस्ट्रिक्ट अहानबा गवर्नमेंट हायर सेकेंड एजुकेशन इंस्टीट्यूशन ओइरगनी कॉलेज असिना डिस्ट्रिक्ट असिगी छात्र सिंगदा कानबा पिरगनी लोइनना आर्ट्स अमसुंग साइंस स्ट्रीम दा तंबा यारगनी मॉडल डिग्री कॉलेज अमसुंग इंजीनियरिंग कॉलेज सिंग असि उरेप उयुंग तंखिबगा लोइनना लमदम असिदा चौखत थौरांग कया खुमांग चौसिलखी लोक सभा की मिजोराम दा सीट अमगी दमक पॉलिटिकल पार्टी सिंगना सेम साकिबगा लोइनना बीजेपी दा साउन मिएंग थमली पार्टी असिना पोल गी लालोंग याननबा मिफम कौगदरी स्टेट रूलिंग पार्टी सु ओरिबा एनडीए सुंगसिनबा मिजो नेशनल फ्रंट एमएनएफ ता सौगतकदरी रिबरेन साइसौना लौंदोना लुचिंगबा रीजनल पार्टी जोराम थारना लोक सभा दा मिखल थागलरोय अदुम ओइनमक बाय इलेक्शन दा कैंडिडेट थागतकनी हाइकी ngasi ayukta phone ki ba pause singda kari kari maru eba paw yaw bage habdo mayam purna mung mieng taminasi
Sangai Express, CAB Delhi Camp, Luchingba Singlep Tana Unari. Anishuba Asian India Youth Summit, Investor Singna Manipur Invest Tobiu CM. Aribam Shyam Sarmana Padma Shri Award Handokre. Pokna Fam, CAB Yaninda Bafongdotuna Aribam Shyam Sarmana Padma Shri Handokre. Nungthilda Wakat Nifam Nungdangda Maida Rally Pangthokre. Ma Bharati Macha Singh Puraknaba Bilni Modi. Maru Oiba Bilni Rasnatna Atay Party Ga Wari Sanari Amit Shah. CPI na Jab Chana Thengnagani Biswam. Naharolgi Thaudang. Anishuba Asian India Youth Summit CM na Investor Singh Manipur da Laktuna Invest Tauranaba Taksinkhre. CAB gi Draft Law Political Party amasung CSO Singda Khanakigani haina Rasnatna Thazaba Pirakre. CM Meghalaya. CAB Yaningdaba Fongdoktuna Aribam Shyam Sarmana Padma Shri Award Handokre. Huyen Lanpao Income Support Scheme gi Khudong Chaba Pigadaba Lomi Singh Khandoknaba State Singda Khanghankre. Parliamentary Secretary gi case Surya Kumar Okram gi Maikaidigi Rejoinder Pisinjage Haibada High Court na Ayaba Pikre. World Bamboo Workshop ngasidagi Imphal da Hauragani. Sana Laibak Shyam Sarma gi Padma Shri Award Handokre. India government na apikpa furup singi wakat tabidre Shyam Sarma. Thong saba loisendabada Myanmar na India da waraure. Ban lauktokpa laite Manpack. EJL Express. Guwahati da Anisuba Asian India Youth Summit pangthokre. Manipur da sel thadanaba CM na investor singda khanghankre. CAB lisingani tara taruki mayokta saknaraba film director Shyam Sarma na Padma Shri Award handokre. Iraiba Manipur gi miyambu thoksaraktrabadi center gi Padma Shri Award chanafam leite Shyam Sarma. Amam atheng amadi chingda manda puraga hathibagi fakap oirabasu achumba puthokpa ngamgadabani Renu. Lalhoba ama fare. Loislakpada maru iba pau amukahna. Lamdam asina yumbu oiba numit mangani chupna chathagadaba World Bamboo Workshop Chief Minister N Birena Hodokre. Sakhangdaba mamai mamit khumba mioi ahumna mapa macha mayum mamtada nongmaina kaplamle. Amadi Citizen Amendment Bill gi mayokta lamdam asigi miyamna khongjang sangsinba leptri. Hoziki wenadi Manipuri pau matang sida loijare Times of Manipur News mi eng tabiru punamapu ARUNBALA mukana khurumjari.